Manipur Leingak Petroleum Products marang kaina leiri hairabanina retail outlet chamaga kunga teret ki manungdani phuga manga Khaktada Petrol Piriba Karigino pam chamaga kunga teret Makta Petrol Piyu haina Manipur Petroleum Dealers Fraternity na appeal tourakli ngasi nirmala hotel da Manipur Petroleum Dealers Fraternity gi anauba IOCL BPCL HPCL niara energy gi mihut singi mifam pangtholba matungda paumi singa unabada retail outlet dealers ngangom mamtana haikibada CF and PD Minister Sangtiam Susindrona Manipur the petroleum gi polam sing oil depot sing da marang kaina leiri hairabanina tampak ta leiba retailing outlet dealer samaga kunga tareta punna petrol phangan biu retailing outlet dealer sam kuntaret leibigi manungda retailing outlet dealers ni phumanga Khaktada Petrol Piba asi laibak thibani masina miyam da thau phangdabagi awaba mayok narakpani outlet chamaga kunga tareta Nomagi pibam thopa thau piragadi miyamna oil pump singda kiu sana lepliba se hantarakani Manipur Leingak na thau marang kaina leiri hairabanina thau watana pibiu haiki Thau mayam leire haduga akhoi outlet se chamaga kunteret leiba matamda moina pibiri se sumna gi 42 watani akhoi se aduna maram orakanda phangdabna yame phangba ko duna akhoi thau se yamna mayam public na phangbada yamna awaba oiribani thau marang kaina leirgadi akhoi dealers na haijaningbadi phajana thau pibiu hana dongna aduga normal oil kanda thau Fazana leiri matamda thau se akhoi kakpa matamda Indian toba matamda akhoi se ayukta pung tara akhoi office hour da tawraga nungdang wairamda dum baroken ka asu 8 ken ka asu dum thabire ado hojikti baroken kakchaba matamda ngasi ka adi numin mari ni natraga humni gi matungda 4 ken natraga 8 ken pire dum manadi 4 pi 8 ti marak marak ta pi outlet khada ko thau lei hairaga akhoi dadi thau se phangdabagi nungaitabase simdang akhoi honorable minister gi mafamda thau da fazana pibiyo na akhoi request tawjari da aro dealer Nongmaithem Johnson na haikibada matamamada oil pump da chanaramba kaya adu hojikti chanadre oil pump mamada thau kayam yauri haiba khudakta khangba ngamle oil pump sing digital oikibana miyamna thajadaba leiragasu laklaga yengba yagani irang tholngai matamda oil pump sing da thau halaga paisa piramdaba yauki adubu hojiki oinadi leitre marak asida IOCL na phawba approve tawdaba jiribam lambi asida petroleum products sing pusalakpasina awaba kaya ama mayok nari su haiki Irang sina maram muraga akhoi petrol pump gi yam awaba hagadi hana dauna lambi nungaitramnina even akhoi jiri road si IOC gi oinadi non motorable road ni haina moina bo approve tawdaba lambi du dani adum hojik chatlise adu adumaina lerga thau phangdabagi hojik thoisine akhoi di thau hena yoningi yonnaba stock to asomdagi laktabai wani 127 aro lebidu da 45 aro na Manipur chalai kandadi adum shortage to adum lakpa tamne adagi panic buying haibam sule already amane average sale haibs area gi oina khenrani demand si panic tormina chanadre akoi gi su hana normal days 3000 2500 3000 4000 yolambado hodi 8000 lakpa do ngasi loidoine mayamna panglong loksanabnina